US na missile kapsinduna Iran gi khwaidagi chawba thong thugai khre US na missile kapsinduna meter chama kuntra taruk wangba kilometer amaga point manga sangba Iran gi khwaidagi wangba thong amanga ta thogan khre Tehran amasung Western Karas phaunaba thong adu sabagi thabak sathakibani US na nongthaktagi satharkib attack aduda miyoi nipan sikibaga loinana atopa marfu tara asokapan nangki haina First News Agency gi report amana phongdokli thawdo adu thokraba matungda US President Donald Trump na thong thugaibagi video footage social media da thagalakpaga loinana karigumba Iran wari sanasi yadrabadi atai atopa maru oiba mafam kayasu amang ata thogalagani haina phongdoki amaromda US na satharakib attack adugi laman khumba oina Gulf region da leiba maru oiba thong nipan amang ata thogalagani haina Iran kihankhre sabaloidriba civilian structure da US na attack sathaduna amang ata thoganbaga loinana misimina yahun kibagi thong adubo Abbas Arakchi na akanba mawong da condemn tawki Seriksida US amasung Iran gi marakta songnariba lan numit kuntra manga sukibaga loinana Kuwait ki Mina Al Ahmadi oil refinery da Iran na drone attack sathaduna amang ata thogankhre hauzik phawbada lan asin maram orega miyoi lising ani hena sikibaga loinana atopa miyoi lising kun taruk hena asokapan nangankre nakal anina missile attack leptana sathabaga loinana Yemen dagi kablak missile ama Israel na nongthakta amang ata thogankre Iranian media ga report matung ina mayai thangba Iran da ngasi US ki F-35 fighter jet ama kapthaba ngamle haina claim tawkre thodo sigi matangda US ki maike digi wafam amata phongdorak palaitre West Asia da thokliba lan gi phibam lusilakpaga loinana Israel gi home front kamana Malkia Kiryat Sinona Tel Hai amadi Metulana chingba Al Gali gi region da rocket amasung missile kaya kapsinduna attack satharagani phongdokre US President Donald Trump na Iran gi mathakta akanba wafam phongdokladuna hai nakalani gi marakta songnariba lanasi tha ama henjilaklabasu US na hauzik phawba Iran gi maruoiba infrastructure da attack sathaba haudri US ke lanmi singna Iran da sangsilaktuna landaraklabati lanmi amata hingna thakidanaba commander order thokre US ke khongmi lanmi singna Iran da sangsilaktuna landaraklabati US ke lanmi amata hingna thakidanaba haibadi halan khidanaba Iran gi military IRGC gi chief commander na order thoktuna matam amade hekta thengnanaba sem sadunu leinabasu khangan kre hairi report asigi matungina Iran gi military chief Amir Hatamina leibak asigi lanmi singda operation headquarter na chingba US ke lanmi singna kari karamba thorang lokali haibigi matangda yamna kubna yengsinaba amadi attack hek satharkpaga chapchana khut hanba ngamnabagi thorang singsu paikhatuna leinaba haikre auyonba khaktana middle east ke leibak sing chawkhatpa ngamlakpani thau thoklamdrabadi middle east ke leibak singna kamthengna chawkhalakliba amadi ina khunba leibak oiraklibasi oiramloi haina phongdorakli report asigi matungina thau thokpa middle east ke leibak sing haibadi Saudi Arabia UAE Qatar amadi Bahrain na chingba leibak sing asida lising amaga chamapan nipan gi thau thibagi thabak satharakibani ahanbo ina lising amaga chamapan nipan da Iran gi Masjid e Muleman da thau phangba ngamki madugi matungda middle east ke leibak singda angakwa phangna thau thibagi thabak satharakibani middle east ke leibak singda thau marang kaina fangliba si jahi crore kaya gi mamangdagi oirakiba ahongba kayana purakibani pumnamak si mausa lairembigi khudol amani atai atopa leibak singdadi middle east ta fangliba asigumna phangba ngamde hairi un mission gi damak chatkhiba NASA gi astronaut sing tek ta kaidana orbit ta yoba ngamkhre mission asi anoba puari ama sembasu ngamkhre hairi report asigi matungina tha leibakta chatpagi mission asi chahi 53 gi matungda paikhalakhiba NASA gi mission amani mission asigi manung chana tha leibaki orbit ta koina chatuna thagi leimaida kari kari ahongba leiri amadi tha leibakta khongdanaba honabada kari karamba thorangsik paikhatpa mathau tabagi haibagi matangda thijin humjanbagi thabak sathagani astronaut sing aduna yamna kubna thijilaba matungda mathangi mi yawba thagi leimaida khongdaronabagi khongchat amagi mission su pangthokadori malengi khwaidagi sel paiba misak ama oiriba Elon Musk su lakadaruba chahi khara asigi manungda Mars planet ta mi thanabagi planning yamna kan sathari karigumba Elon Musk ki Mars planet ki khongchat asi mai pakpa ngamlabadi malemgi oina khwaidagi achauba achievement ama oibaga loinana miyoibana amukta tawba ngamkhidaba thabak tawba haibadusu oigadori hauzik Elon Musk ki meeting makada Mars planet ta khongdanabagi mission gi matangda yamna kanna thabak sathari khongchat asida saruk yagadaba miyoy singsu training pibagi thabak sathaba haukre hairi thalebak ta khongdanabagi thabak asi Russia China amadi America nasu yamna kanna honari 2035 fawbada anobo mission kaya tharba yai hairi
Israel faruga kapangamba nuclear missile sanana bhonarakpada Pakistan ge luchingba athingbu thamki. Israel fauna kapangamba nuclear missile sanana bhonarakpada Pakistan ge luchingba athingbu thamki haina Pakistan ki maming lairaba journalist Hamid Mir ne claim tawrakre. Report asigi matung ina matam adugi Prime Minister Pervez Musharraf ta Pakistan ki nuclear khulai puthokpada khwaidagi achoba thodang lawkhiba Dr. Abdul Qadir Khan na Israel fauna kapangamba matik mayai lairaba nuclear missile sasira haina hankibo hangi pakhum haujingmuki oina mathau tade haiduna sakidabani. Karigumba matam aduda Israel fauna kapangamba chaurakna kilometer 1,100 lising ahum sanba missile sanaba thorang lomki. Karigidamak Israel tamna kapangamba missile puthokna honabada yakidribano haibagi maramdi chapchana khangba ngamdri. Panba yabadi Pakistan dagina Israel fauna kapangamba missile si kilometer 3,000 gi range to oigani hairi. India Western countries singi langi khulai safam factory orekpa yabagi khutong chabo fanglaba yai haina report amana fongdorkli. Report asigi matungina America gi President Donald Trump na North Atlantic Treaty Organization NATO dagi toklagani haina aki akhang pirakhibani. Maakna NATO dagi toklagani haina fongdorkliba si haujik Iran ga songnariba lan asida NATO gi member oiriba lebak singna America gi mating amata panglaktabadagi khoi saunaruduna fongdokhibani. Loinana hanadigi hauna NATO hariba organization si Trump ki oina adumak pamdana lakiba organization amani. Trump na NATO toknaba hairibasigi maram kaya ama lay. Maram singadugi manungda NATO da selgi mating khwaidagi yamna pangba laibak si Amerikani. Nakalamaromda Trump na NATO toklagani haina fongdorakiba sina maram orega NATO da yauriba Western laibak sing pakhatpa horakibani. Maram aduna Western laibak singna makoigi punna chatminaba yaba laibak thirakpada India makoigi ahanba apamba laibak ama orakibani hairi. China na khungang amada laiba miyoi pomnamak tanthokraga yamna lona thupna khungang aduda nuclear khulai gi aronba base sagalakre. China na khungang amada laiba miyoi pomnamak tanthokraga yamna lona thupna khungang aduda nuclear khulai gi aronba base sagalakre haina report amana fongdorakli. America gi media CNN gi report asigi matung ina China gi Sichuan hariba khungang asida laiba miyoi sing tanthokraba matungda yamna lona thupna haukiba chahi 2019 dagi hauraga khungang aduda nuclear khulai gi aronba base sama saba thengnarakibani. Yamna lona thupna satellite gi lokiba image gi matung ina China gi nuclear khulai thamnanabagi sariba base gi matangda khangba ngamlakhibani. Kungang aduda nuclear weapon facility thamba horakibani. Madugidamak angko phangna sengwat sagalakibani. Mafam masida micham mayam sangbusu yadana thamlei. Lakaduriba chahi 2019 fawbagi manungda haujik lairiba nuclear khulai gi masingdagi 1,000 hengatnaba pandam thamlei. Pandam asi yawang ngrabadi China gi oina nuclear khulai gi masing punna 1,500 rom yaukragani hairi. Report asigi matungina China na puthokliba nuclear gi khulai singasi missile submarine amadi fighter jet singdagi kapa yaba makhal gi advance urban nuclear gi khulai singni. Haukiba chahi 2019 gi June 12 dagi China na yamna lona thupna Xinjiang hariba mafam asida China na nuclear khulai ama pokhai handuna changyeng tawki haina America gi Foreign Department ki Arms Control Department ki Under Secretary Thomas Dinano na fongdorakiba laikhrabani. China na nuclear khulai gi masing henganaba honarakliba si ubada malim gi leibak sina aki akhang poknarakpaka loinana kham thengna pakanarakibani. Taurang si ubadagi nuclear khulai thamloi hairamba leibak Japan phawba khulai asi sananaba khanaba haukhre hairi. Chahi chani yankai khaki puari leba US na chahi 13,000 ki civilization da singnaраklabadi maithiba adumak nangani. Chahi chani yankai khaki puari leba US na chahi 13,000 ki civilization gi experience lairaba laibak Iran da singnaраklabadi maithiba adumak nangani haina Iran gi IRGC gi aerospace force ke chief Said Majid Musabina America gi mayukta akiba leitana fongdokre. Hollywood ki film da yeknaba laibak sing da pangtok da tawba yabagi wakhalda thabak tawnaba honaраklabadi mangjaba oina thokani hairi. Report asigi matungina US Israel amadi Iran gi lan asida numit kharani asigi manungda achawba ahongba kaya lakre. Missile kapsinabagi thabak sathakibaga loinana mai unaraga lan songnabagi phibam da oina lakre. Lan asigi manung chana Iran Israel amadi Middle East ki lebak singda lepa leitana landabagi thabak sathari. Masina takpadi Americana Iran ga lan loisinabu wari sanari haina fongdorakibu wafum masi aran bani haina takpani. Panba yabadi America ki President Donald Trump na chayol ama ani asigi manungda Iran da yamna tamthiba mawongda landaragani haina aki akhang chawna pirakhrabani. Loinana Americana Iran da landabagi pandam pummak athuba matamda phanglagani haina su Trump na phongdokiba laikhrabani. Numit 13 ni surba lan asida US amadi Israel anina paksana landarakibadagi Iran gi konung Tehran yauna achobo city kaya chauna amang ata kaya thokre. Loinana miyoi 1,000 hena su sikre. Masida natana Iran gi air base amadi air defense system ayamba su thugaiduna
manghan tagan kre lan hek horakpaga America na Iran gi supreme leader Ayatollah Khamenei yauna leibak asigi lusing basing amati military gi makok thongbu officer kaya sohat khrabani lan asida Iran na hauzik phawba khangdun leiribasi thau puthok pusin tawbagi maru oiba samudra gi lambi Strait of Hormuz makhoi gi control makhada leikibana America amadi Israel da akanba pressure kaya lakpadagi lan asi loisinba yadana leibani hari nakal maromda lan asida Iran gi misung da Russia amadi China na lon thumna mating panglakibana su Iran US amadi Israel ga hauzik phawba chapchana thengnadun lakpa ngamkibani lan asi hauzik phibam lusilakpa yana su leiri maramdi America gi misung da UAE amadi Saudi Arabia na chingba leibak sing su mating pangsilakre lan asin maram orega malengi leibak kaya da thaugi awaba kaya mayok narakpana pochai gi mamalsu atia pakna wangkhalakre hauzik oriba phibam masida Iran gi lan asi pak hek loisinba yadana leiri hairi Manipuri film The Nightmare of Bambina tongan ba award kaya fanglakle Tenzing Pukram Bamna direction pidun puthokpa Manipuri film The Nightmare of Bambina International Film Festival kaya da lemjaningai oiriba award kaya fanglakre Manipur da thokliba kangluk irang asida yumpham oiriga puthokpa film aduda saktam langlibu singdi Preeti Laisram Ratan Mayang Lambam Ragini Valentina Sagakpam Amit Khetri Mayum Bulek Naure Mamasung Priya Lakshmi Langpok Lakpamni Indian Panorama International Film Festival lisingani kunmanga kuntaruk Kalava film aduna Best Psychological Drama War Theme Award Funky film asina fangba atai award singdi Guwahati pangthokpa Jakarta Independent Cine Award lisingani kuntarukta Best Debut Director Best Actress Best Screenplay amadi Best Music Award ni Tamil Nadu da pangthokpa Kodai Konal International Film Festival da Best Debut Film Award ka loinana Advik Baruni International Film Festival Tamil Nadu da Best Debut Short Film gi Special Jury Award Oceanic Short Film Award lisingani kuntaruk Chandigarh da Best Short Film phangkibaga loinana Nagpur University na sinduna pangthokpa Nagpur Film Festival lisingani kuntaruk to unaba thorang tori Manipuri Short Film asina tongan ba lemjaningai oriba award sing phangbagi matangda Chief Minister Yumnam Khyamsana thagatpa phongdorokli thagatpa phongdokpagi warol amada Chief Minister Yumnam Khyamsana hai Indian Panorama International Film Festival lisingani kunma kuntarukta The Nightmare of Bambina Best Psychological Drama Award phanglakpasi Manipur gi oina sauthok chaningai ni matung tarakpada su film asi puthokliba timna tungda su masak thokpa film kaya puthoktuna malem gi thakta Manipuri cinema gi mafam ama kanba ngamlagani haibagi thajaba lei haina phongdokle panba yabadi London da handak pangthokiba British Academy of Film and Television Award ki thoramda Farhan Akhtar gi Excel Entertainment puthokpa film Bungna Best Children and Family gi mana phangba leikrabani Chief Minister gi Jiribam Khongchata Lakhipur constituency da vote khombagi program yaute Chief Minister Yumnam Khyamchan gi anirak suba khongchat oina Jiribam da chatnana ba sem saba pummak loikre maki khongchat asida akai atoi thoktanaba ngarangdagi hauna police IRB MR amasung Central Force ki team kaya marum National Highway 37 gi mafam singda chai thoklaga thamkre hayeng ayuktagi haugadoriba Chief Minister gi khongchat asigi manungda Assam Legislative Assembly gi election da BJP gi mirep singi vote khombada Silchar da chatlaga Lakhipur constituency da vote khombagi program amati yaude mafam asida Congress ki ticket ta maitai macha ama mirep oiri adumapo mahangna Kasar district ki Udarbon constituency da BJP gi mirep ki damak Rongpur khulda amasung Halakandi district ki manung chanba Jaribon khulda BJP gi mirep ki vote khombadi yaugani mafam sing asida su maitai gi voter masing yamna leiribani khongchat asigi matangda fangba pauna hai Chief Minister Y Khyamchan housing maki oinadi National Highway 37 da MLA mayamga loinana April mari gi ayuktagi chanana ba thorang tori mahangna Jiribam hek yaubaga lengak pokpui police outpost yengsingani ningsing khulda leiba Jiribam district hospital gi phibam su Chief Minister na yengsingani madugi matung tarakpada Chief Minister na lamlen khunda chatkani Chief Minister Y Khyamchan hayeng Jiribam da chatuna maitai amasung guki lusingba singa unagadori Chief Minister Yumnam Khyamchan na luchingba anoba lengak asi hek lakpaga ahanbo oina lamdam asida tangdu laitaba hanjilaknaba ahanbo oina February thada Jiribam da chatuna mafam adu da kanglukki irangna sogalaba maitai amasung guki gi IDP sing unakraba matung makatana Chief Minister Yumnam Khyamchan na hayeng Jiribam da chatuna maitai amasung guki gi lusingba sing amuk hana unaduna phurup ani gi marakta lainariba thajanadaba asiwo amuk hana hanagumna nungsi chanan laiminaba amadi lamdam asida tangdu laitaba phibam hanjilaknaba pandamda wari sanaraba yai hairi mahaki khongchat asida Minister amadi MLA kharasu saruk yagani hairi amadi hayeng chatkadoriba khongchat asi Imphal dagi makhagi lambi da chatpa yai haina thajaba yaba pau amana hairi Chief Minister amadi Minister yauna MLA sing hayeng jiri da chatkadoriba asi ngarang New Delhi da Union Home Minister amadi
Wai Khemchandga unaduna state asigi law and order gi phibomgi matangda kopna wari saraba matung Imphal hek tholakpaga Lok Bhavanda Manipuri Governor Ajoy Kumar Bala unaduna wari sakraba matung khongtang asi lokhalakpani ningsingba yai Chief Minister Wai Khemchana National Highway sing sathok sasin yare adumakpu community anigi marakta thajanadaba leiban maram orega chatpa kibani haina media da phongdokraba matung lamdam asigi miyamna Chief Minister Singh hana National Highway sing da chatkadabani haibu wafam sing phongdokhiba leiribani